Lona thingkraba lalholo Revolutionary People's Front RPF na rapis ni haiba masagi chahi humfumathoi shuraba nupa ma nongmaina makhongda kaptuna Waarak-Khre lalholo basana Waarak-Khre nupa adu Bisnupur district ki mafam amadagini mahakpu chairak pidringaida district asigi mafam amada loop asina mahakpu paumi singi mamangda puthokladuna RPF Central Bureau ki Division Secretary na phongdorpigi matung inna Waakhal Meeman-Nadrabi chahi 13 rom suraba nupi Amabu Rap tawbagi maralda misagasi faraga wayal chatharaba matungda chairak makhal ahum pinaba firep lawki chairak sing adudi Nupimacha sigi imung manungda lupa lakh mangagi senfam wakong sel oina numit taragi manungda piba chahi manga mafam aduda laiba yadaba amadi akanba chairak phangba sina asini haiki Division Secretary asina maghada na rap ki thawdo asigi matangda laibak miyam khanghandana imung ani ki marakta wari sanana ba thawrang tawki adubo misaga sina na thaiduna leikibadagi loop asida wakat thangalakibani wakat adugi matung ina tha sigi haukiba tang 19 da misak asibo mayumdagi faraga wayal chathaduna lakibani ngasimaksu maral leiraba misak asigi khungang adugi club amadi mara paibi ki mihut sing kauraga mob justice ki thawong sing chathadana ba loop ki maike degi Waarak-Khre haina su phongdokhi masa masu singda takpi tambi kada ba ahal oreba miyo singa duna nat tambi yang yang ganda masa masu gumi singa da nanja na trek na bagi thawong kaya dam dum sa chathari chigum miyo sing kadang ko patiana irei pa kedam amadi akogi tradition custom book kan na binauta sigumba tawru miyo singa du compromise tawru hai wafansi tamjari tahi lising mari henna kon preserve tawdu ngak sena ikai posina tambiram laba masi akhone south thok jariba wardi manu channa tradition custom singa singa la ibo singdu kai na thambai si apki pandami